Moreh Police की Sdpo CH Anand Kumar Hatkhiba Adugi Matang Da Nia Kupna Thijinbagi Thabak Chathari HAINA Home Gisarsu PURIBA Chief Minister and BIREN House to THAMKHRE. Ngasi ayu Speaker TH Satyabratana chair lauduna pangthukiba session aduda opposition ki MLA Kemega Sandruna Sdpo Moreh Laikhidraba CH Anand Kumar ki Matang da calling attention ama pukhalaki calling attention adugi paukumda Chief Minister and BIREN Hai Sdpo Moreh CH Anand Kumar Mathauna Laiba officer amane mahakna laikhidaba asi status gi oina chauna mangjaba amane mamang chehi gi me ahum dagi horakiba irang asigi manung channa Moreh da pamdaba thodok thoktanaba khonabada mahak laikhidabane thodo adu thokraba matung state force ki ahianba personal sing Moreh da thajinbada lambida amuk ambush tawduna asuk apan kyama thoki Mafam aduda Central Force yauna Thijinbagi Thabak Chathabada chingnaba miyoi mapan phagatki makhoi manungda Burmese macha amasu yauramasu thengnaki Sdpo Moreh CH Anand Kumar Hatkhiba laibak thiba thaudok adugi matangda asengba ama khangdoknaba NIA da sinaduna thigatpagi thabak kanna chathari Miyar aduda chenabani haiba miyoi ani fagatpaga loinana makoi ani gi mathakta NIA na kupna thigatpagi thabak su chathari laikhidraba Anand Kumar gi machada ASI gi phampi naba cabinet na warap lawrei tangai fadrabadi cabinet mifam amada putoktuna Sdpo gi rank ta pukhatpa yabra haibadu yengsinge haina su mangna phongdoki Amaromda bullet proof gari tara lobagi manungda gari tare thunglare ahianba gari kunamasu athubada laklagani haina su Chief Minister na house thamki